ꯅꯨꯡꯁꯤꯅꯕꯗꯣ ꯌꯥꯝ ꯆꯥꯛꯆꯩ ꯍꯥꯏ ꯍꯣꯏ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕꯗꯤ ꯑꯗꯨꯝ ꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤꯅꯔꯅꯤ ꯃꯌꯥꯝꯅꯁꯨ ꯊꯧꯅꯥ ꯍꯥꯞꯄꯤꯔꯦ ꯍꯥꯏꯇꯥꯔꯦ ꯊꯧꯅꯥ ꯍꯥꯞꯄꯤꯔꯦ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯌꯥ ꯀꯥꯔ ꯉꯥꯏꯔ ꯂꯩꯕ ꯃꯌꯥꯝꯁꯤꯅꯅꯦ ꯑꯩꯈꯣꯏꯗ ꯊꯧꯅꯥ ꯑꯃ ꯍꯥꯞꯄꯤꯔꯦ ꯄꯨꯟꯁꯤꯗ ꯈꯠꯅꯕ ꯍꯥꯏꯕꯗꯨꯗꯤ ꯀꯩꯁꯨꯝꯇ ꯈꯠꯅꯔꯔꯣꯏ ꯑꯗꯣ ꯃꯌꯥꯝꯅ ꯑꯁ ꯑꯉꯥꯡ ꯑꯃ ꯄꯣꯛꯑꯀꯥꯟꯗ ꯀꯨꯝꯍꯩ ꯌꯦꯡꯒꯦ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯃꯤ ꯌꯥꯝꯗꯦ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯇꯥꯃꯣꯅꯦ ꯑꯩꯈꯣꯏ ꯆꯦꯅꯦ ꯑꯩꯅꯦ ꯑꯩꯈꯣꯏ ꯃꯃꯤꯅꯦ ꯏꯅꯥꯎꯄꯤ ꯏꯅꯥꯎꯄꯥꯁꯤꯗꯤ ꯃꯣꯏ ꯑꯗꯨꯝ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯗꯧꯁꯤ ꯅꯠꯇꯦꯅ ꯑꯩꯈꯣꯏ ꯃꯤꯁꯨ ꯀꯩꯁꯨ ꯌꯥꯝꯗꯦ ꯃꯤ ꯌꯥꯝꯗꯕꯩꯗꯃꯛꯇ ꯃꯣꯏꯁꯨ ꯊꯝꯃꯤꯅꯦ ꯂꯩꯍꯜꯂꯤꯅꯤꯀꯣ ꯑꯩꯈꯣꯏꯗ ꯑꯗꯣ ꯑꯩꯈꯣꯏ ꯑꯉꯥꯡ ꯌꯥꯎꯅꯔꯛꯑꯒ ꯀꯨꯝꯍꯩ ꯌꯦꯡꯒꯦ ꯑꯗꯨꯅ ꯍꯦꯟꯅ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯈꯪꯕ꯭ꯔꯥ ꯃꯤ ꯌꯥꯝꯃꯛꯑꯀꯥꯟꯗ ꯑꯗꯨꯅꯤꯗ ꯅꯣꯏ ꯃꯇꯧ ꯇꯝꯅ ꯇꯨꯡꯗ ꯑꯉꯥꯡ ꯁꯣꯏꯔꯦ ꯍꯥꯏꯕ ꯅꯠꯇꯦ ꯅꯁꯥꯗ ꯍꯥꯏꯕꯅꯤ ꯏꯁꯥꯁꯦ ꯀꯩꯅꯣ ꯏꯁꯥꯁꯦ ꯏꯁꯥꯒꯤ ꯃꯥꯏ ꯂꯥꯏꯐ ꯃꯥꯏ ꯔꯨꯜ ꯏꯁꯥꯒꯤ ꯑꯄꯥꯝꯕꯅꯦ ꯏꯁꯥꯒꯤ ꯄꯨꯟꯁꯤꯅꯦ ꯑꯩꯅ ꯅꯨꯡꯉꯥꯏꯅꯦ ꯈꯜꯂꯒ ꯑꯩꯈꯣꯏ ꯆꯦꯅ ꯅꯨꯡꯉꯥꯏꯅꯦ ꯈꯜꯂꯒ ꯇꯥꯃꯣꯅꯁꯨ ꯃꯥꯅ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯒ ꯑꯩꯈꯣꯏ ꯑꯦꯛꯁꯦꯞ ꯇꯧꯃꯤꯟꯅꯕꯅꯦꯀꯣ ꯑꯗꯨꯗ ꯃꯌꯥꯝꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯋꯥꯕꯤꯕ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕꯩ ꯃꯊꯧꯗꯤ ꯇꯥꯗꯦ ꯍꯥꯏꯇꯥꯔꯦ ꯋꯥꯖꯔꯦ ꯏꯁꯥꯒꯤ ꯅꯨꯡꯉꯥꯏꯖꯔꯦ ꯏꯁꯥꯒꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯌꯥꯝꯅ ꯀꯩꯅꯣ ꯃꯌꯥꯝꯗ ꯌꯥꯝ ꯑꯦꯛꯁꯄꯣꯖ ꯇꯧꯕꯩ ꯋꯥ ꯅꯠꯇꯦ ꯑꯩꯈꯣꯏ ꯀꯅꯥꯝꯇꯗ ꯑꯩꯈꯣꯏ ꯚꯥꯏꯔꯦꯜ ꯆꯠꯄꯤꯌꯣ ꯑꯩꯈꯣꯏ ꯐꯣꯇꯣ ꯊꯥꯒꯠꯄꯤꯌꯣ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯍꯧꯖꯤꯛꯃꯛꯁꯨ ꯉꯥꯏꯔꯦ ꯑꯩ ꯏꯁꯥꯒꯤ ꯑꯦꯀꯥꯎꯟꯗꯩꯅꯤꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯖꯔꯤꯁꯦ ꯁꯤ ꯍꯧꯖꯤꯛ ꯊꯧ ꯂꯩꯇꯕ ꯃꯤ ꯈꯔꯅ ꯑꯃꯨꯛ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯒ ꯑꯃꯨꯛ ꯌꯨꯇ꯭ꯌꯨꯕꯇ ꯌꯥꯎꯔꯝꯕꯅꯦꯕ ꯑꯁꯤ ꯚꯥꯏꯔꯦꯜ ꯑꯣꯏꯍꯜꯂꯤꯁꯦ ꯑꯩꯈꯣꯏꯅꯔ ꯏꯁꯥꯅꯔ ꯄ꯭ꯔꯖꯥꯅꯔ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯁꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯕꯤꯔꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯁꯦ ꯑꯩꯈꯣꯏꯔ ꯃꯤꯔꯥ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯩꯈꯣꯏ ꯈꯛꯇꯔ ꯁꯨꯃꯥꯏꯅ ꯇꯧꯅꯔꯤꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯕꯤꯔꯣꯀꯣ ꯍꯥꯏꯗꯤ ꯂꯨꯍꯣꯡꯕꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯚꯥꯏꯔꯦꯜ ꯆꯠꯂꯦ ꯕꯥꯔꯇꯣꯟ ꯐꯪꯉꯦ ꯚꯥꯏꯔꯦꯜ ꯆꯠꯂꯦ ꯕꯥꯔꯇꯣꯟꯗꯨꯁꯨ ꯅꯝꯃꯦ ꯑꯍꯥꯟꯕꯒꯤ ꯅꯝꯕꯗꯨꯗ ꯗꯦꯃꯣ ꯀꯩꯅꯣ ꯑꯍꯥꯟꯕꯒꯤ ꯑꯃꯈꯛ ꯇꯧꯕꯗꯣ ꯕꯥꯔꯇꯣꯟ ꯅꯝꯐꯝꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛꯅ ꯊꯥꯒꯠꯂꯛꯑꯦꯀꯣ ꯑꯗꯨ ꯃꯤꯒꯤ ꯂꯥꯏꯐꯇ ꯌꯥꯝꯅ ꯃꯣꯏꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯒꯤ ꯃꯊꯧꯁꯦ ꯀꯔꯤꯅꯣꯕ ꯑꯗꯨꯃꯥꯏꯅ ꯊꯥꯒꯠꯂꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯟꯇꯣꯛꯅꯔꯦꯀꯣ ꯑꯗꯨꯝ ꯚꯥꯏꯔꯦꯜ ꯆꯠꯈ꯭ꯔꯦ ꯂꯨꯍꯣꯡꯉꯦ ꯊꯧ ꯂꯩꯇꯕꯁꯤꯡ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕ ꯉꯥꯏꯕꯤꯔꯦꯀꯣ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯨ ꯍꯣꯏ ꯌꯦꯡꯅꯤꯡꯉꯝꯒꯅꯤꯀꯣ ꯌꯦꯡꯕꯤꯔꯣ ꯏꯁꯥ ꯏꯁꯥ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗ ꯅꯣꯏꯅ ꯑꯃꯨꯛ ꯅꯁꯥ ꯅꯁꯥꯒꯤ ꯑꯦꯀꯥꯎꯟꯗ ꯂꯧꯊꯣꯛꯑꯒ ꯀꯩꯅꯣ ꯇꯧꯕ ꯁꯤꯌꯔ ꯇꯧꯕ ꯑꯗꯨ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯖꯁ ꯅꯪ ꯅꯁꯥꯃꯛ ꯅꯪꯅ ꯊꯦꯡꯅꯔꯤꯗꯨꯗ ꯅꯪ ꯌꯦꯡꯉꯣ ꯌꯥꯔꯦ ꯑꯗꯨ ꯅꯪꯅ ꯐꯦꯃꯤꯂꯤꯗ ꯅꯪ ꯃꯃꯥ ꯕꯕꯥꯗ ꯎꯠꯀꯦꯔꯥ ꯅꯆꯤꯟ ꯏꯅꯥꯎ ꯅꯪꯒꯤ ꯐꯣꯟꯗꯨꯗꯩ ꯎꯠꯂꯣ ꯑꯗꯨ ꯅꯠꯇꯕꯤ ꯅꯣꯏꯅ ꯁꯤꯌꯔ ꯇꯧꯕ ꯑꯗꯒꯤ ꯅꯁꯥꯒꯤ ꯀꯩꯅꯣꯗ ꯑꯗꯨ ꯑꯗꯥ ꯊꯥꯒꯠꯄꯩꯁꯤꯗꯤ ꯀꯩ ꯃꯊꯧꯅꯣꯕ ꯑꯩꯈꯣꯏ ꯂꯥꯏꯐꯁꯦ ꯅꯣꯏꯅ ꯄꯥꯜꯂꯕ꯭ꯔꯣ ꯈꯟꯕꯨꯗꯤ ꯈꯟꯗꯦꯗ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯇꯧ ꯇꯝꯕ ꯑꯗꯨ ꯇꯜꯂꯦꯕ ꯌꯥꯝꯅ